आकाशवाणी इम्फाल Rk.Gorani na pau pajari. Maraibang ningba thauba singi numitang asi Manipurna leba kening tamangang na bagidamak thawai na ponta pikraba athauba singi mafamda ikai kumnabu utli ingkumjari singa mga chani panme pudrama thoigi ngasi numit asida Jubraj Tegendrajit thangal general yauna athauba kaya British ke mayokta lal hui haibagidamak faida bungda farsi tawduna hatki mapungoi ba tharum rai sakarna sinduna Imphal gi Bir Tegendrajit Park ta hojik ngha ki tungda pangtok lagani madug hek mamangda Kangla Utrada Jati gi isai Bande Mataram Janagana Mana amasung Raija gi isai Sana Leibak Manipur saklaba matung Rajapal Ajay Kumar Bala amasung Mukhyamantri Yumnam Khemchandsina lusingduna laikat kani mafam adu garuk onar piriba matungda mapal kangjebungda leiba Shahid Minar tamna lakani Shahid Minar da laikalaba matung kumjare sing amga chani pan mapudrama thoigi landa loi thakraba thauba singi ningsing nyumbidasu laikatuna ikai khumna utkani athauba singi numit thoromasi ayu angan bada tampaki maruiba lambi singda koina chatuna leibak ningba isai saktuna hauki ayukta Imphal moirangkhong hisam yaisam patta leiba Bir Tegendrajit ki samadhida Mukhyamantri Yumnam Khemchandna lusingduna miyamna laikatki tungda Imphal gi palace compound leiba thangal general gi mandir desu laikatuna ikai khumnabu utki senglaba khobamani asida Manipur Rifles ki personnel singna gun salute piduna ikai khumnabu utki Tharum da Grihamantri Govindas Konthaujam MLA Singh Thoksom Radhesyam Karam Syam Sorokhaibam Rajen KS Joy Kisan Kendra gi hanagi mapal Tharum Raija Mantri Dr. Rajkumar Ranjan Singh amadi police amasung civil gi makokna official sing saru yakhi athauba singi numit Raijas ka ate jila singna pangthoknari district administration Chandel sinduna numit asi DC office complex Chandel da pangthokhi Jiribam deso Patriots Day Observation Committee ne sinduna Ningsingkhul Biodiversity Park da numit asi pangthokhi Thoubal Jila deso District Administration ne sinduna DC Office Complex da numit asi pangthokhi Bishnupur Jila deso District Administration ne sinduna DC Mini Secretariat Complex da tharomasi pangthokhi athauba singi numit tongan tongan lupsna sinduna Raija asigi mafam kya da pangthoknari Peace and Freedom Academy hauka Thoubal deso numit asi pangthokhi MU gi Law Department deso athauba singi numit pangthokhi Manipur gi mapan deso Manipuri ta mafam singda numit asi pangthoknari numit asida Manipur Rajapal Mukhyamantri yaunu lusingma kyana epa paujel pirakli Widows and Orphan Resource Development Trust Imphal West District sinduna ngasi Thoubal Kaithelda lamtu semgi thoroma pangthokre thoromadu athauba singi ningsing numit ke mari leinana sinbani hairi Tamenglong Jila da thas ke mapandegi haukiba har ghar tiranga campaign thas gi 13 phawo sathagani campaign asta district police mangasuba Manipur Rifles CRPF amasung mairoi sing saru yari hoi Tamenglong paumina hai campaign asina jati gi machu hongi phiral gi makhada khunai gi tongan tongan makanglup ki miyoi sing punsin aduna amato oiba maribak ningba masung punna daita lomina bagi maru ebudu uthok pangamle Foreign Contribution Regulation Amendment Bill 2016 Joint Parliamentary Committee amda thadhanaba Lok Sabha na warip lokhiba adubu Nagaland gi Mukhyamantri Nephew Rio na taramna okli Social media thagarpa warol amada Sri Rio na hai Miyam gi swathada bill adu hena mapung phana khananabi khudong jaba pinaba warip lorpa dugidamak Kendra gi Griha Mantri Amit Shah amasung sarkar bu thagatli Rajya Sabha da the Mines and Minerals Development and Regulation Amendment Bill 2016 khanaduna pass tawna lokhat kre sabagi mifam he haubaga Kendra gi koila amasung khani Mantri G Kishan Reddy na bill adu puthokhi bill asina Bharat ki mining sector se mating leiba sel thadabada nungaiba amasung leiba asina tangai phadra sinaba engalakliba maruiba minerals phangmang amanba mafam am ohenaba pandam thamli Housing haki mamang da phangga pawda sangsar sabha animaki mipam matam katna yai thokre hairi Telangana gi jail ge system da itasi oiba mawang da ahan boina phado humudra nipan National Institute of Open Schooling NIOS ke makhada Senior Secondary Certificate Examination pass tawre Director General Prisons Dr. Mok Saumya Mr. Phado Singh asina mai palak pa asigi mana oina mukhogi phado ki matam akhanabu oina khara kom thokle Telangana Prisons Department ga NIOS ka yanakhiba adugi makhada Central Prison Sarpalapalli Central Prison Nizamabad amasung Special Prison for Women Hyderabad ke phadok sa mga nipan SSC da mingsan ki pauloi jare